Manglani, mikup adusu manglani, pelaktre. Manglangi mikup asinadi apian boydri. Taiwangi mikup ama haibado, maino wimana di pamlakli. Manglandana ama, taibangdana ama, anisigi kenabasi, nupi manadi thamba pamlaktre. Nungsiba magi manakta nagna leituna, fungduk ningi, thamoy ki paudam kya. Haizaning bani, penda wahai kya amaso. Manglandala I haibabu, hainingbodi haiba ngamzahauda. Tamjaningba ipauso tamjahauda. Khanbana ama, haikibana ama, tayonana thokugum tarakli. Tare tara khanna thoklaba matung, mainobi magi, apiko wakhalna, kariguma phirep amadi, masa matantana lawzakre. Lawriba phirep asina kadai phawba chanaba yaba, kadai phawba chumliba, mainobi thoina khanjiludi. Magi haibabu manglangumna leiriba, mahaki punsi, taibangda mukhana halakba, masi khaktani mana khaliba. Ahing duma haukre, sanglab ahing do mikup khra tumtharaga adumag lushin khrabani. Kadai da bo chatke khaliban. Ayuk nganta anganba sida mainobi mafi hongi. Mingsel mamang aduda phamna laizabu so amu mingsingi. Karigumba mahauramdai, thabak amam tauramdai, laiza mangonda tanaduna talakpani. Haidokpana pharibra, tumilo sinmana pharibra. Nga khalla matung laiza da kol toksinkhre. Ngaiduna bu lairambra, laiza do thuna kol oi. Hello, mainobi, ngasidi yam ngalida. Laiza, ai khanba yaba khale. Aroiba oina wari amadi sana thoge. Karamba matangi wari no nanga maga sana duise. Mana khaliba wakhalse karino haibado, madu makhangdoge. Madu khaktaro, maduna loirabrane. Khangde, hainingbadi yamna lay. Adubo ai wahang amadigi hena hangba ngamgani haiba. Ai thazadi. Mainobi thauna yaudaba wangangangano. Nangi asumba na tawa mada mina khudung chaba laukini. Jarak jahingna duna hingba punsise. Ai yam hainadri. Nakai masingna wafamse lushilage khali. Huzik sohanagum magi wakal hongduna lerimabadi nangari tawni. Madudani aini he angawbi olip. Uhangdudani aini kumbang khangda kangawnariba. Mainobi oiningba moizasanu. Ai yapamba hayu hairadi nang nupa ama khangnanaba tawrasi. Maduna kwai pharabani. Asigumba problem ama leiradi mana sunanakta pakna naksinba ngamnaroi. Laiza, adumna tawraka aigi punsise hanagi phibamda tangdu laitana leiba ngamladra. Aigi punsise taibangda halakadra. Awaba kya losinduna nungaibagi makum uttana momonokna hingdokpa ngamba miduni matik chaba miyoi hairisi. Madu phawba nangamloidro. Phare, aibudi momonokna lelagi. Adubu madi kamda hoba. Magina kana. Mainobiya, nangba mukta gyan taro kaidogya. Madi nupi leirabani. Magi damaktadi nupi aduna punsi supa lepadawni. Nupi aduna mabu kyam nuksise haibase nangsu khanglaba natro. Aina nuksiriba asidagi hena nupi aduna mabu nuksiramgadra. Wahiduma hainabu khotnabada mara leitana ikaiba nanglabi mainobido mapi tabo mohaurakle. Mainobi kaple haibase laiza manasu khangladuna. Mainobi nangba yang warabrane. Kam thengna waraba kana amagi mafamda asigumba wahang ama hangbibase hena thauna hapi hainabani. Adubu mainobi magi mafamdadi hena sonthabagum tawrakle. Laiza, wari. Ai tasinga wari Laiza. Nuksibagi lanthengse. Ai mayo kya bagamloidam. Ai hisab maloina chokthar. Ai maithigadawre Laiza. Mainobi, nangi senglaba thamoiduda magi nungsi machutana sangkhre. Kana uhandana sangkiba machuni. Kana amana samukhana leithokpa ngamlara. Mainobi, chalo, magi manaka chalo. Mabu unanabu hono. Maga wari sananabu sono. Matam pumnamakta ini nangi maikedi laigani. Nang thaunan be yadeko. Laiza, maga mukana onsinabada Aise miyamna kai haina kini. Mainobi, mayamgi wakaldi araibani. Aikoina moibu thingwa ngambasu nati. Maruoina nangi mungni. Ima baba na mukari hairakpa. Ai magi thamoidi masak muna khangi.
मा ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯦ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯁꯛꯂꯣꯟ ꯑꯃ ꯎꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅꯗꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯔꯤꯌꯦ ꯂꯥꯏꯖꯥ ꯃꯥꯏꯅꯣꯕꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯅꯪꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ ꯂꯥꯏꯖꯥ ꯅꯪꯁꯨ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ꯭ꯔꯥ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯃꯥꯏꯅꯣꯕꯤ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯅꯪꯅ ꯅꯣꯔꯃꯦꯜ ꯇꯥꯔꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯁꯥꯎꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯊꯪ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯂꯥꯏꯖꯥ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯅꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯗ ꯊꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯑꯁꯤꯔꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯍꯥ ꯅꯪ ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯣꯏꯗ꯭ꯔꯤ ꯅꯪ ꯑꯃꯨꯛꯇꯅꯦ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯊꯨꯅ ꯂꯥꯛꯑꯣꯕ ꯃꯥꯏꯅꯣꯕꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯃꯁꯥꯅ ꯃꯁꯥꯗ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯖꯔꯗꯨꯅ ꯃꯥꯏꯅꯣꯕꯤ ꯀꯣꯜꯗꯨ ꯊꯨꯅ ꯀꯛꯏ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯤꯕ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯈꯜꯅꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯗꯨꯛ ꯇꯣꯟꯊꯅ ꯎꯖꯗꯨꯅ ꯃꯥꯏꯅꯣꯕꯤ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯥꯏꯅꯣꯕꯤ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯀꯞꯈꯤꯕꯁꯤꯗ ꯇꯝꯐꯥꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯥꯏꯅꯣꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯝꯐꯥꯗꯨ ꯊꯨꯅ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ 이동자 ꯇꯝꯐꯥꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯥꯏꯅꯣꯕꯤꯗꯨ ꯀꯞꯄꯤ ꯇꯝꯐꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯖꯗ ꯃꯥꯏꯅꯣꯕꯤ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯟꯅ ꯀꯣꯟꯁꯤꯟꯖꯩ ꯑꯁꯣꯝꯗꯅ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ ꯀꯨꯏꯔꯕꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯅ ꯃꯥꯕꯨ ꯁꯣꯟꯗꯅꯇ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯈꯪꯉꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯅꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯏꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯈ꯭ꯔꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯅꯤ ꯀꯔꯝꯅꯗꯤ ꯅꯥꯊꯩꯕ ꯉꯝꯂꯨꯅꯤ ꯋꯥꯔꯧꯔꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯒ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕꯤꯗꯦ ꯍꯥꯏꯗꯅ ꯌꯥꯏꯇꯝ ꯃꯃꯥꯅ ꯁꯂꯥꯏꯕꯨ ꯋꯥꯔꯧꯕ ꯊꯝꯂꯤꯕꯅꯤ ꯇꯝꯊꯤꯕ ꯑꯃꯒꯨꯝꯅ ꯃꯄꯥꯗ ꯁꯥꯎꯈꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤꯖꯅ ꯋꯥꯔꯧꯕꯅꯤ ꯑꯣꯏꯅꯖꯅ ꯁꯥꯎꯈꯤꯕꯅꯤ ꯁꯥꯎꯗꯣꯛꯂꯨꯕ ꯀꯧꯕꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯥꯊꯖꯕꯁꯨ ꯉꯝꯖꯗ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨ ꯏꯪꯊꯍꯟꯕ ꯉꯝꯖꯗ ꯌꯥꯏꯇꯝ ꯃꯃꯥꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯕꯅꯤ ꯑꯃꯗ ꯌꯦꯡꯂꯨꯏ ꯑꯁꯣꯏꯕ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯂꯨꯏ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯅꯐꯝ ꯈꯪꯖꯗ ꯃꯄꯥꯗ ꯑꯣꯏꯅ ꯑꯗꯨꯛ ꯁꯥꯡꯅ ꯑꯁꯥꯎꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯈꯠꯂꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗ ꯌꯥꯏꯇꯝꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯃ ꯂꯩꯔꯦ ꯇꯥꯛꯆꯕꯅꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯄꯥꯕꯨ ꯑꯣꯏꯗ ꯄꯥꯗꯕ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯄꯥꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯁꯥꯎꯕ ꯊꯝꯂꯛꯄ ꯑꯁꯤꯅ ꯌꯥꯏꯇꯝ ꯃꯃꯥꯒꯤꯗꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯉꯩ ꯑꯁꯤꯗ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯃꯨꯖꯥꯎꯗꯣ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯗꯌꯥꯏ ꯀꯩ ꯂꯩꯔꯦ ꯗꯌꯥꯏ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯑꯃꯨꯖꯥꯎꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯄꯥ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯏ ꯑꯃꯨꯖꯥꯎ ꯀꯩꯗꯧꯔꯦ ꯁꯦꯡ ꯍꯥꯏꯌꯨ ꯗꯌꯥꯏ ꯌꯥꯔꯒꯗꯤ ꯊꯨꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏ ꯃꯔꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥ ꯕꯕꯥꯕꯣ ꯃꯄꯥ ꯃꯄꯥ ꯆꯥꯅꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯄꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕꯒ ꯄꯤꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯌꯥꯏꯇꯝ ꯃꯃꯥꯒꯤ ꯋꯥꯈꯜꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯃꯄꯥꯕꯨ ꯎꯅꯤꯡꯕ ꯍꯦꯜꯂꯛꯄꯅ ꯃꯄꯥꯒꯤ ꯋꯥꯈꯜ ꯈꯛ ꯅꯠꯇꯅ ꯃꯥ ꯀꯔꯤꯝꯇ ꯆꯪꯈꯤꯗ꯭ꯔꯤ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡꯂꯛꯂꯤ ꯅꯨꯡꯁꯥ ꯈꯔ ꯍꯥꯏꯒꯠꯂꯛꯂꯤ ꯀꯔꯤ ꯅꯨꯃꯤꯠꯄꯨ ꯑꯣꯏꯔꯤꯕꯅꯣ ꯅꯨꯡꯁꯥꯗꯣ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯅꯣꯕꯤ ꯃꯥꯗꯤ ꯂꯥꯛꯑꯝꯃꯤ ꯂꯦꯝꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯋꯥꯈꯜ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯊꯣꯔꯛꯄꯁꯨ ꯅꯠꯇꯦ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥꯏꯅꯣꯕꯤ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯨ ꯂꯦꯞꯇꯅ ꯆꯠꯂꯤꯕꯅꯤ ꯐꯅ ꯀꯨꯏꯅꯗꯤ ꯐꯝꯂꯛꯂꯦ ꯑꯗꯨꯕꯨ ꯑꯁꯥ ꯑꯃ ꯎꯗꯕꯒꯨꯝ ꯇꯧꯏ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯗꯨꯅ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯥꯛ ꯐꯥꯎꯕ ꯐꯖꯅ ꯆꯥꯔꯛꯄ ꯅꯠꯇꯦ ꯃꯥꯇꯕꯨ ꯊꯦꯡꯅꯔꯗꯤ ꯈꯟꯗꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤꯒꯨꯝ ꯑꯣꯏꯔꯝꯕ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯕ
मागी सामिल अमा तागे फंगलुद्रे अपंबी नुपीनी हाइदना सानगे यावना सानरिब्रा लग्नगे यावना लग्नरिब्रा नुपी माबु कफलगे मतागुम ओतगे यावना ओलिब्रा ngaibे याबो ngaइरे लाकपा कौबदि लैते फमजिनदुना सुम लैबदो वारकला माले कोइचदम चटली मतमदु थेंजलकपा मरमना तंफागी कॉल आई अमुक अनिरक खक्ता नते फनयामदि यामलबनी हलकलनी हलकतौरे हाइदना माइनोबी मानसु हंजन हंजन खुमजलिबनी करीदि उपाय लै संध्या मतम ओइरकले हंजन हंजन निंगबा काइरबी नुपीदो पिरांगा लोइनना मयु माके पंगलकले गारीदगा हलकपा नते अदुक सांगना लैरिबा लंबीदो मखोंग लोइन हलकपनी अवाबा हाइबदु लैता अपुनबा अमना पुदुना माइनोबी अदुमक चटली अंगाउबी अमगी मतौको लौ लोशिलकपा मतमनी मतंग मतम चादना नोंग चुबा हाइसी महौसानी खंगौबा नते जोर लाउना हेक्ता हाइथरई लंबीदा चटलिंबा मयामदो मफम चाबा अममम येंगनदुना नोंग अदुबु थुपनबा होनै माइनोबी मादे नाचुंगदे लेपा लेतना अदुमक चटली मसमना ममाय ममेट लोइना चोटले नुंगाइते तसिंगना नुंगाइते के मोगदना लैजगदबा नुपीसे नुंसिबा माना मरम ओइरगा अंगाउबी हाइबदो ओहेलबनी खजिक खजिक असुम लाक्सलकपना माइनोबी मयुम योक्सलकले मदोलोरिबी तंफादो मंगोलदा लेप्तुना गाइरंबनी तंफादो ममित लंखली इपाहे पाखना सुमांगदा थुना चेंथै बेमा इस पुंचोट हेक चोटलोइदना लाओ लाओ इमुंगदा चंगसी तंफाना पुसनबीदुना माइनोबी इमुंगदा चंगलाई मसादो थक थक हेंगnei तावेलमा पाइदुना माइनोबी मागी अचोपा मसादो तंफाना तैथुपा हौरई माइनोबी वखल अमदा ताउरुबनी अदुबमा ज्ञान तारकले इदमजा यानी ऐ तौजरगे सिसे नफीगसे अमुक्ता होंगनबा तौ अमुक नारक्तना तोकपा तारे तंफादो याम वाजै मतौ तुबदा नुंसिबा फावी तंफागी मतौ उरगा माइनोबी वाहै अमा हाइबा ngamjade हाइदे हाइनिंगलबनी अदुबो हाइदोकपदि ngamdre माइनोबी माना होंगदबा मफीदु फाव तंफा माना ओइना लौथुरई बेमा सिसे सिदा लेरे फनेक से होंदो अचोटपदो कुइने सिसलनु हाइगदबा वानी ngasi हायुद्रे हाइना खलबसु हयेंग हाइगदौरिबा वा ओइबा मरमना मिकुबसिदा हायुरगे खलमाले इतप तपना हाइरे इदमचा कैदौरे ऐसे हायुने नंगमु कैदौरगे इदमचा युमदा हलगे हा युमदा हलगे हाइबा लाक्तबा यादे हाइदना इमाना कना हाइरकले युमदा हनख्रगा सिदा मुला रोइद्रो इदमचा अयमुक लाखिनी करीदि उपाय लै नंगना चलगे हाइरबनिना इदमचाना खामलुबा सुंगमदे कैदौंगै चटपा तारबा थुना हन्नबा तौरगे करिगिनो अदुक्ता हाना हनगे हाइरिबबो नंगबु इदमचा होइदा वारुबगा लैब्रो इदमचा अैगिदमक्ता असुक वाजरिबा इदमचा अमदि ककादबो अैना करिगी वारुबा थमदोइनो करिगिनो खंगने इचा चलनी हाइबगी पाउसे ताबदा वखलसे यामना नुंगाइते इदमचा मतंग मतमना पुचारबदि अयमु हलखिनी केमता खनबिगनो फरे फरे थुना जके हाइरबनिना नंग ककादने टिकेटो कखलगे तंफादो मपी खरा तारकपा माली कना उखिनी मतागुम मखुददुना फत्तै थोखिबदो माइनोबी मानदि उहौरे इदमचा मथंगी मपोक हाइबदुना लेरमलबदि इदमचागी लाइबक्ता इचा हाइबा इचादो सोइदनमक्की उबा फंगबोयुको इचागी पुंसिसु लाइबक फबिदोय इदमचाना थौसाल पिरबनी मथंगी मपोक्तदि नुक्सिबा थुंगनबा सोइजर इदमचा हॉस्पिटल अमगी कॉरिडोरदनी पोइरैदो गम चली मसादो याम तहाना उई कनाबु उनबा चलिबनो अदुक तहाना थांगनबा खोंथांदो का अमगी ममांगदा चपलेपी कना अमगी सामल फंगलकपा मरमना बेड अदुदा फमदुना लैदिबि लोइजिंगदो पोइरै मंगोंदा येंगलई पोइरै लाकपा उरगा रूम अदुदा लैरिबा मने थबाना पोइरैबु कौसिली पोइरै नंग लाग्लिदना चंगो चंगो पोइरैदो तमना चंगसिली मखुता पाइरकलिबा पॉलिथिन दो थबादा सिने इने अचापोत खरा लेरपनी
ꯆꯐꯝ ꯑꯣꯏꯅꯕꯅ ꯏꯁ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯀꯌꯥꯗ ꯌꯥꯝꯅ ꯂꯩꯔꯛꯏꯕꯅꯣ ꯐꯝꯃꯨ ꯐꯝꯃꯨ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯨ ꯕꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯤꯌꯔ ꯑꯃ ꯂꯩ ꯃꯗꯨꯗ ꯄꯣꯏꯔꯩꯗꯨ ꯐꯝꯊꯩ ꯄꯣꯏꯔꯩ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯂꯨꯏꯖꯤꯡꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯇꯥꯅ ꯑꯃ ꯏꯀꯥꯏ ꯀꯥꯏꯅ ꯃꯅꯦ ꯊꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪ ꯏꯕꯨꯡꯉꯣꯒ ꯉꯥꯏꯍꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯗꯥꯛꯇꯔ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯅꯆꯟꯒ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯝꯃꯨꯀꯣ ꯏꯅꯦ ꯊꯨꯅ ꯂꯥꯛꯀꯦ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ ꯇꯝꯐꯥꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯦ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯏꯆꯝ ꯇꯝꯕ ꯃꯇꯧꯗꯨꯅ ꯄꯣꯏꯔꯩꯅ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯗꯥꯛꯇꯔꯗ ꯂꯩꯔꯒ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅ ꯑꯁꯥꯎꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯂꯨꯏꯖꯤꯡ ꯃꯥꯅꯗꯤ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯥꯔꯦ ꯍꯥꯏꯗꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯂꯥꯛꯑꯔꯣꯏ ꯈꯟꯕꯅꯤ ꯉꯝꯗꯕ ꯑꯩꯁꯦ ꯃꯄꯨ ꯄꯥꯜꯂꯕꯤꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯗꯨ ꯀꯩꯝꯇ ꯀꯤꯗꯕ꯭ꯔꯥ ꯑꯩ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯏꯆꯟ ꯑꯃꯅꯤ ꯍꯥꯏꯕ ꯈꯟꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪꯒꯩꯒ ꯃꯔꯤ ꯂꯩꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩ ꯈꯛꯇꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯒꯤ ꯂꯦꯝꯖꯗꯕ ꯏꯇꯧꯕꯨ ꯎꯔꯒ ꯅꯪꯁꯨ ꯑꯩꯕꯨ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯤꯡꯁꯤꯡꯂꯒꯨꯝꯁꯤꯗ ꯃꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕ ꯍꯥꯏꯗꯨꯅꯤ ꯑꯩꯕꯨ ꯅꯆꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯗꯤ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯨ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯏꯅꯦꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯂꯩꯇꯦ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯄꯤꯕꯗꯤ ꯃꯗꯨꯃꯛ ꯄꯤꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯦ ꯇꯣꯏꯅꯗꯤ ꯂꯥꯛꯑꯣꯏꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯑꯣ ꯄꯥꯎ ꯐꯪꯕꯒ ꯑꯩ ꯂꯥꯛꯀꯦ ꯆꯠꯂꯨꯈꯤꯒꯦ ꯄꯣꯏꯔꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯋꯥꯍꯩ ꯑꯃ ꯃꯈꯥ ꯇꯥꯔꯝꯗ ꯃꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯨꯏꯖꯤꯡ ꯃꯥꯗꯤ ꯀꯣꯛ ꯉꯥꯎꯔꯤ ꯄꯣꯏꯔꯩꯅ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯅꯗ꯭ꯔꯒ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯄ ꯂꯨꯏꯖꯤꯡ ꯃꯥꯁꯨ ꯑꯉꯛꯄ ꯐꯥꯎꯏ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯅ ꯌꯥꯏꯇꯝꯕ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯏꯔꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯕꯅꯤ ꯄꯣꯏꯔꯩꯒꯤ ꯂꯞ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯂꯨꯏꯖꯤꯡ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯅ ꯔꯤꯖꯦꯛ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯁꯦꯟꯅꯔꯝꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯄꯣꯏꯔꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯝꯕꯅꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯥꯝꯃꯤ ꯍꯩꯗꯅ ꯄꯣꯏꯔꯩꯅ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯌꯦꯡꯁꯤꯟꯕ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯄꯣꯏꯔꯩꯕꯨ ꯍꯩꯅꯈꯤꯗꯕꯅꯤ ꯌꯥꯏꯇꯝꯕꯒ ꯄꯨꯜꯂꯤ ꯍꯥꯏꯗꯅ ꯂꯥꯞꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯨꯏꯖꯤꯡ ꯃꯥꯅ ꯌꯥꯏꯇꯝꯕꯗ ꯍꯦꯛ ꯑꯣꯟꯁꯤꯟꯈꯤꯕꯒ ꯄꯣꯏꯔꯩꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯈꯟꯈꯤꯕ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯂꯨꯏꯖꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯂꯨꯏꯖꯤꯡ ꯃꯥꯅꯁꯨ ꯈꯪꯗꯦ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯃꯤꯅꯨꯡꯁꯨ ꯍꯥꯏꯕꯗꯣ ꯂꯩꯔꯨꯕꯅ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯂꯨꯏꯖꯤꯡ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯥꯕꯒꯤ ꯄꯥꯎ ꯐꯪꯕꯗ ꯌꯥꯏꯇꯝꯕ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯁꯥꯒꯤ ꯀꯥꯗ ꯐꯥꯎ ꯆꯪꯗꯅ ꯃꯄꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯄꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯗꯤ ꯅꯦꯅꯥ ꯇꯥꯅ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯌꯥꯏꯇꯝꯕ ꯏꯉꯛꯉꯛꯏ ꯉꯁꯤꯁꯨ ꯃꯄꯥꯅ ꯃꯥꯕꯨ ꯃꯤꯅꯝꯂꯦ ꯈꯟꯅ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯑꯃ ꯆꯨꯈꯠꯄ ꯍꯧꯔꯛꯂꯤ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯁꯂꯥꯏꯅꯤ ꯃꯆꯥꯕꯨ ꯐꯥꯖꯅꯕ ꯍꯣꯠꯅꯔꯤ ꯏꯄꯥ ꯑꯅꯥꯕ ꯃꯤ ꯅꯠꯇꯦ ꯏꯄꯥꯅ ꯏꯆꯥꯕꯨ ꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯏꯆꯥꯕꯨ ꯀꯧꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯆꯠꯈꯣ ꯏꯄꯥꯅꯁꯨ ꯑꯊꯤꯡꯕ ꯊꯤꯡꯂꯣꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ ꯃꯄꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯁꯥꯎꯔꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯈꯜ ꯈꯔ ꯏꯪꯊꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯜ ꯑꯣꯏꯁꯤꯜꯂꯕ ꯁꯂꯥꯏ ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯉꯥꯡꯉꯤ ꯀꯩꯗꯧꯔꯦ ꯃꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯆꯪꯂꯣ ꯏꯄꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯉꯁꯤꯗꯤ ꯌꯥꯏꯇꯝꯕ ꯊꯣꯏꯅ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯤ ꯃꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗ ꯂꯣꯏꯅꯔꯛꯂꯕ ꯒꯨꯟ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯏꯄꯥꯁꯨ ꯈꯪꯉꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯅꯨꯡꯁꯤ ꯌꯦꯜꯂꯕꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯁꯤ
ꯏꯄꯥꯁꯨ ꯈꯪꯈꯤꯗꯕ ꯅꯠꯇꯦ꯫ ꯏꯄꯥꯒꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨ ꯌꯦꯟꯈꯤꯕꯅꯤ꯫ ꯁꯂꯥꯏꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯗꯣ ꯌꯥꯏꯇꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯐꯝ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯁꯂꯥꯏꯒꯤ ꯃꯔꯛ ꯊꯠꯅ ꯃꯥꯅ ꯋꯥ ꯉꯥꯡꯂꯨꯗꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ? ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯕꯨ ꯅꯄꯥ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯆꯦꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯏꯄꯥ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯤꯅꯨꯡꯁꯤ ꯌꯦꯟꯕ, ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯅ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯗ ꯃꯇꯦꯡ ꯇꯧꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯑꯃ ꯊꯥꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯅꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯄꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ꯫ ꯅꯆꯦꯒꯤ ꯑꯄꯥꯝꯕꯁꯤ ꯇꯧꯔꯒ ꯅꯆꯦꯒꯤ ꯊꯋꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯕꯁꯨ ꯅꯪꯉꯣꯟꯗꯗꯤ ꯏꯄꯥꯅ ꯀꯌꯥꯗ ꯋꯥꯍꯜꯂꯕ? ꯃꯆꯦꯕꯨ ꯄꯜꯂꯛꯄꯁꯤꯗ ꯌꯥꯏꯇꯝꯕ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯆꯦꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯤꯡꯉꯝꯗ ꯃꯇꯧ ꯀꯌꯥ ꯎꯠꯇꯨꯅ ꯁꯂꯥꯏꯗꯣ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯇꯦ꯫ ꯅꯆꯦꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯣꯏꯖꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯅꯆꯦꯅ ꯑꯩꯉꯣꯟꯗ ꯁꯥꯔꯝꯕꯅꯤ꯫ ꯂꯣꯏꯖꯤꯡꯒꯤꯗꯃꯛ ꯅꯆꯦꯅ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ꯫ ꯅꯕꯥꯏ ꯑꯗꯨꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯋꯥ ꯇꯥꯔꯨꯕꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯗꯁꯥ ꯑꯁꯤꯅ ꯅꯆꯦꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯈꯤꯕꯅꯤ꯫ ꯏꯕꯦꯝꯃ ꯂꯣꯏꯖꯤꯡꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯂꯩꯅꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯕꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯧꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯅꯥꯕꯁꯤꯗꯕꯨ ꯀꯣꯛꯂꯗꯤ ꯈꯟꯅ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯆꯦꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ, ꯅꯕꯥꯏꯅ ꯖꯦꯜꯗ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯅꯅꯦ ꯊꯕꯥꯅ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯐꯝ? ꯂꯣꯏꯖꯤꯡꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯅꯪ ꯈꯛꯇꯒ ꯄꯨꯟꯗꯨꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯗꯅ ꯅꯅꯦ ꯊꯕꯥꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯆꯦꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯆꯥꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯔꯨꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯗ ꯏꯄꯥꯅ ꯍꯣꯏ ꯍꯥꯏꯅ ꯇꯔꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯏꯆꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯄꯥꯒꯤ ꯑꯁꯣꯏꯕꯁꯤ ꯏꯆꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯈꯥꯏꯅ ꯍꯤꯡꯕꯁꯤ ꯏꯄꯥ ꯌꯥꯝ ꯋꯥꯔꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯏꯄꯥꯗꯤ ꯊꯥꯖꯗ꯭ꯔꯤ꯫ ꯏꯄꯥꯅ ꯏꯆꯥꯗ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯕꯁꯨ ꯈꯨꯔꯨꯝꯂꯒꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯍꯤꯡꯈꯤꯁꯤꯕ꯫ ꯕꯕꯥ,